Good morning, ma'am. Taram Noksari, Notice Window TV na Yukudin Sandoksari ba news analysis program da THOKCHOM hangsana ma'am Taram Noksari ngasi manipur phone riba tongan processing di auriba marui pausing khara khana na bidam khoi studio da link shinu lebire ma'am thidok indonu saklan raba 𝐍𝐿 political analyst Taram Noksari jahan bisi khoi gi ngasi gi processing di auriba marui pausing asi thambi tanja to lojage koi ahan badan harol gi thodang da koi gi sakhang da ba khulai five singna Singi embusta ohum suba airge naik subidar ama sire ohumna sole aduga tongan fauci singdai kogi airge firstnen mari sole hai faucing phongli adubu narol gi thodang nadi mi ama sire ohumna sole hai fau ma yauri aduga to ba ma tai kogi sangai music festival 2025 pangthok pa yaroi haiduna kumalam paktamna mahiroi sina thumjin khre hai fauci ma yauri aduga sanalai bakta kogi air dagi embuski pausim adum yauri aduga sangai festival senpham official sina sayan ngai naram gani kokomi aduga mahiro sina sangai festival isei thugaina bhona ba mai pakhe driver paum su yauri aduga yum sanabari haiduna account da matik sa da senpham hapak si mari leina ba disida handolagani haibadi khoigi dishing marfu manga pirakibadu handolagani haibu paudoni aduga phone famda Manipur sahi lising kuntra teres suraba IS is gi tingkang panba wagi lemhu kha khara fangle ha bom su yauri duga welam pau do su ku ga di pising na account da lupa lising marfu manga dolaga na ha pau aduga UG singna border pillar 87 88 mana ke AR gi TOBT da Tandarak pada personal amma sire mari shogla hai pau mu yauri duga sangai express tai kogi mahiroi singna khumalam pak ta thumjin khre government na IDP singbu sitabani haibo koi pau su yauri aduga wagi manipur da sahi lising kuntar tare suraba wagi fossil sing phang da haibo pau maga loina lairaba sing da lemna gas connection makata na piga dauri lairaba ni haraga fortuner tung su yauri haibo pau su yauri haibo dar dengan segi tongan posisi di yauri ba marui posisi segi khanga charaga khoi ga hanbiga laksani gi sinai khoi gi sakhang da sing nai khoi gi air da embustor posisi gi chathari ba PR hai ba tare PR laingak sing manung da ani su ne ba tare ba sumai nai khoi gi andak ma nambolom side pa tau gi ba adu da su khoi gi so pan sing adum nangki adu ga ngasi su mu khoi gi tongan posisi sing khara madana khoi mari show la habani adu khara madana ama sire ahum shole aduga top khabar amadana ama sire mari shole ha paw ma yauri sabsab confirmation muktudi khoi hari paws kamai yembe mangcha ahan makda notice window gi viewers sing kai khunba thamjari yai pha pawjin pijari khabar singna nungti gi purakpa amaroiba headline ching neina bagi tanja sida maroi na ngarang thokiba mukna bagi sakhangda singna khulai thabadagi Sentence process laigidaba yaure sopan ba yaure habni September mamang thala thokiba gi matungda andak chahi gi oina sina soba ani suba oina thoi aduga mangangsa complete situation am lai habase manipur ko masi adum mayamna yanaraga laiba pot ama khakni adu asingo thodoksi mamangi chahi kayada yamna aso bas akan scale da thoki bagi paul yam akoi laigrabani matang sida aina thamning badi sigum basi khara adum thoktuna lakpani na adum tholakani ai bagi kana sisu expectation ni maramdi adum tho lai ko aduna manipur gi hojik lai ba situation asida conflict situation ji laire haina khallaga di conflict situation ji kamaina deal tawdagi haiba adomdani aina yenga ise tasengna government of India na manipur da lairiba akoi khulai paibagi lalhausi around kanuni irabot ki matam dagi rate kha tagi koi haure khange adagi matung 1964 gi matam swai dagi koi loop samkat naraga 1977 78 swai dagi arms struggle ga lak silakpa mayam lakhre adagi muknaba mating tholaktana lisang sinanga si pawda hariba muknaba si leire habani hariba si maliyam gi mafam kaya dasu leibugumna tongan be issues da akoigi masi akoigi international armed conflict and non-international armed conflict and khaidoktana masigi tongan ba international humanitarian laws ki
ek mayam ma law of war bogda thamaktana malengi miyam sina laiba pot amani adubu conflict resolution sai basi yamna maru poni conflict siri sang sina laire haraka hojikti sahi yankhai humpugi matak sujala abanina classic ki oiba am classic en oiba conflict situation amazu koina woin lobo tai komangcha aina thamningi ba point di nungaite ko ꯑꯩꯈꯣꯏꯒꯤ ꯃꯤꯁꯤ ꯃꯤꯅꯥ ꯊꯣꯛꯄ ꯃꯨꯛꯅꯕ ꯃꯇꯝꯗ ꯑꯗꯨꯒ ꯑꯗꯨꯝ ꯃꯁꯤ ꯊꯣꯛꯄꯁꯤ ꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯨ ꯑꯗꯨꯝ ꯈꯪꯗꯨꯅꯁꯨ ꯂꯩꯔꯦ ꯃꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯑꯂꯣꯏ ꯍꯥꯏꯔꯒꯗꯤ ꯀꯟꯐ꯭ꯂꯤꯛ ꯔꯤꯖꯣꯂꯨꯁꯟꯁꯇ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯀꯟꯅ ꯑꯩꯈꯣꯏꯒꯤ ꯄꯨꯛꯅꯤꯡ ꯆꯪꯕ ꯇꯥꯏ ꯑꯗ ꯉꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯀꯟꯐ꯭ꯂꯤꯛ ꯔꯤꯖꯣꯂꯨꯁꯟꯁ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝ ꯁꯦꯡꯅ ꯏꯐꯦꯛꯇꯤꯕ ꯑꯣꯏꯅ ꯅꯠꯇ꯭ꯔ ꯊꯋꯥꯏ ꯌꯥꯎꯅ ꯄꯥꯏꯈꯠꯄ ꯎꯗꯦ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩꯈꯣꯏꯅ ꯀꯟꯐ꯭ꯂꯤꯛ ꯔꯤꯖꯣꯂꯨꯁꯟꯁ ꯄꯥꯏꯈꯠꯈꯤꯕꯒꯤ ꯍꯤꯁꯇ꯭ꯔꯤꯁꯦ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯏꯁ ꯇꯤꯃꯣꯔꯒꯤ ꯃꯇꯥꯡ ꯑꯩꯈꯣꯏ ꯑꯗꯨꯝ ꯎꯔ ꯂꯩꯔꯦ ꯑꯗ ꯅꯣꯔꯗꯟ ꯑꯥꯏꯂꯦꯟꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ ꯑꯗꯨꯝ ꯀꯣꯁꯣꯕꯣꯒꯤ ꯀꯔꯤꯒꯤ ꯑꯗꯒꯤ ꯔꯁꯤꯌꯥꯒꯤ ꯌꯨꯒꯣꯁ꯭ꯂꯥꯚꯤꯌꯥꯒꯤ mayam ama koigi Mikhail Gorbachev matamda tawraga magi resolution ji puroknaba honabada structures established structures of the negotiations ki malayamda sample mayam lairabani mayam du pura akanda hari mayam singa si table da puroknaba laknaga dabada aikoina nakal ama khatangda oiba miyengda akoi adum sangjara unatraga kano sarenda taw haibna singba sum lakpa se sisu kanoni makha tan sigum thoknabagi kanoni maramaduna issue si pibe yai amana pamba amana pamdaba demand PPI PWI tabudi wari sanaba habsidi yabam thopani aduga malangu sanariba amana amabu namthaba natraga amana amma mathak thonga sanaba wari makan du nataba thak manaba thak amata leinara kanda wari ju sanaraga madugi argument mayam tawraga leiriba international law international humanitarian laws and then madugi over malangu UN gi recommendations mayam amma leigre ko General Assembly gi karigi leiriba adagi mayam singa sigi yenga kanda khoina hariba resolution sita pungning yam chaksinna changjin mam changi habani masi udabana maram oira kanda ngasai gi hariba conflict situation se sum kanoni makha tana leitharabani na maram marta singwa pamdaba thodok mayam se akhoi gi dum atholai maram aduna masi yari makai athu matamda conflict resolutions ta pungning chingchil kanda government of India gi authority singna hariba muknaba ase malayam gi satnariba satna lonchat kanglon mayam gi matung inna masi waroisin ama purakna bokhona ba na hoigi khwaidigi hena phaba solution oini na thamge ko yam noise ja kogi makha tadu laksani sini kogi huju miyamna hek hobudagi na haiba tare kogi November 21st gi kogi 30 November fobo chathagani hana lengana pangthuli ba sangai festival sigi hek horokpodagi tawbidana ba amadi masi taw pangthokpodi yaning da bai khongjang si husi phobule tan dum changsin lei masi fausil mari leina na kogi mahiroi sing dangarang kogi sangai music festival haiba tare kumala pangta pangthokpa se thingna na bona ba chauna irang horke haiba tare haiba si kogi police sing na yam phajana kogi kulai si na dana tare yam mota na de thinki adu chang wari phajana sanara kanda kogi changhandana lakshin khiba aduga sangai festival gi senfam official sina sayen ngai naram gani ana kokomi gi site gi su phongdoli aduga mahiroi sing na ngasi ketana ngarang ketana taba mamang de hek hawrakpadagi hawna manipur gi tongan tongan ba tapaki mapam sinda maruoina sangai festival gi si tawbidana ba hono dona lai hai basi de khoi lengang nadi masi handokpa tawdana adumak tawri adubu sangai festival stool singda ikhoi gi lupa chohum degi hene yonde haibana singba tongan ton pau sing pau ta ki bele haiba tare aduki matik mi si lakpagi sangse hantaki ba mali handaki se du kamai yeng bai uji lengang na tawri ba aduga koko me fondo mahiroi sing sangsi le pong kamat pun angcha sangai festival si tawi haina lauba yadre sangai festival si mapung phadre aduga miyang gi oiba thajaba aduga support masida leitre adubu longthokrabani na masigi periasi loisu loidore manumiti aduna loisnaba laknabagi marakni aduga mahiroi singna ngarangi isai thingnaba lakiba mayam sing adu ningthijana yamna asoga pan nanghandana koigi tang tawi haibadu mdi nungai mamangda sigumba si hoina tawkidabani atopa yumlonaba state singda leibaki leiba issue singsida kaidamoida koigi police singa aduga agitator singa ka henna koi violent mongda kana tawgi base koi thing na di manipur na khara henjan ba ko koi gi oijaba mi singsina itihas mamang dagi haurakanda bi dikena jekki
matamdagi ju haurakanda aikoise aikoi khuraki ina lai sarakanda isana isabu otchaba hojiksu aikoi gi lamdam sida even sarkar semba ngamdaba su akoi isana ngamjadaba masing yamaga adagi akoi gi marakta lairiba kana bureaucracy mayam singsigi attitude na akoi miyam de otpa manbagumba sigumba mayam ama mina la ga olabagi nataba mina khare injalaga khudam moina jalia wala baki mihad kaina laiki baduda akoi india gi lami ngatana india masa mayam do hat ki bagi wari ni only chor india company lakpada mi lising tarin pan official british british officer ama khangna command torakanda saigi india gi kanum yam nang saigi india masagi miyam gi mathak chathagi ba land da hat khine ba dugi mongda khudung ilakan akoi sida su india center lagi la akholaga sidai de heta deal tobuna tab akoi sida leijaba bureaucrat sida leijaba mayam naga akoi gi otpana bu henbra haiba wafun sima thamge aina amuk sangai festival pusalai di mairui singna kari da makta akoi gi hariba pol asida leiba ke issue sing sida hek ta thoga yauri bano haiba se mase leiba si oja sana jawba laioi kraba oja na hairam baduni mairui sing asi amagi lari khaw lari tamal leiga dauda leiba ki polum sina sum lumdan ba helak padagi polum se thangna nakan lingjum namana akoi gi lari khaw yalaga lingjum namana miyam gi polum puna bo hona bada khunai gi polum puna hona bada amagi lingjum nama thangtor e haibadu gi kanuni aduna hari base aikoi thoiba mitop miran jagi wathok si ga jumari leni 1980s gi matamda tu akoi gi 1951 da beziar oirga lep khibadu matamdu gi mairoi gi lupka government ka yana siron e badagi ni mairoi sing gi asobu contribution ko adum la aga lei ro lo youth ki gano lawra kanda anduna sigumba mayam si khara hanta halakanda larikta tona malayungi thak amada ka han gadauba aduga madna amuk amonu por kadauba mairui singa se masi tuminna larik khaw yal paba yarakta badagi ni makoina leba ki khunai ki porum puba yaure ibase aduna masi apaba kudam dinate mairui sing sida akoina piri base masi sarkana khangada bani aduna akoi sangai gi matang sidi yang nganna hautingi mamangdagi akoina tha amani mamangdagi ban notice window gi tv atai channel sing da su adum si miyam na yaning de tawunu haibasi lak kana laikhrabani matam da miyam gi bahut siliba koi gi loop sing gi mihut singa government gi officials and authorities sing matam sana wari otai sanaraga magi lepabu oro leptabu oro tawgi mawong adagi tension ba sangtok ba adagi paisa mayam idp sing dana hena thada maram sari ba kholiba mayam sing asigi khanara kanda yanabum poraga tawrongada bani maraduna hoi sangai antaki sangai simadi koi mai sungpak pak ta pol amani aduga paisa di dum crore mayam yami ko ta tu tratet high gum tawi subject to correction mantusu hoi lotion ba yana ba oram basu yai tawbuda di pam di pamui paisa mayam do ko amaduna koida achauba koi lairabi state ba koida di liriba idp gi issuing adagi tongan tongan mayam sing award pa mayam sing asida madu ajana ning thijna season na miyam ne hena penagani adubu ahan boina sangai festival pangthok pada khadigi mai paktaba haibase masi hantak paliba pr sarkar government asigi manung da thue haibase di puari da lehoragani aduna miyam gi oiba maikei da chataba miyam gi ihun khangdaba ko kogi aduma posak amakak yauri base masi makha tana matung thoktana ba koina hona minasi aduga miyam di attentive oiba sangi maram di koi hingningi hingminaningi phurup mayam ga leiminaningi adu si mayam ji tawrakanda ikoi karigumba khara yaduna sum yenga leiba ju yadabadagi miyam sina thola akanda masai laurei masi tau masi tunglam chaki damaktani ko mangcha aduna sangai festival jabadi handaki damaktadi yamna maithiba kan posak amani haiba wapamchi thamge adubu asoi angam yaudana magi matamji khar thuna loisan graganda miyam ge woriba awaba idp ki national highway ki leiriba degi sathok sasin gi leiriba mayam da problem leiriba singma se masom da khara thuna attention ama pira kanda koina khara progressive way da changna bhona mina se haba hum thamge ko yang noi si idp ke se no mari ne ba pauni yaw makha ta na la chani si ko gi lengang na yum sana bani na
85,000 si ko ge IDP singi family sing da piba mali ko yum sana na bugde mukta hari senpam si desi singi ko tang da handuk lugani haiba ko IDP singi ko ge pawdum mo khak ko ge tongan pawse sing da yori haba tare ko ge yum do sanga festival si ga sum mari naina ba sai sam crore khara sanga festival thaja ke baduna ko ge som ge pen riba IDP singi funding si do na hapsil lamga di hena su mai pak kitang ko IDP sing na su pen ga da bani do yum sana bani haiduna account da upload kiba 85,000 asi handu login haiba form ni hayo IDP sing na theknari ba awa sidi aduki mate ko gi pawdum bada adum ngammaroi da badu phibam dum oidi haiba dai hai pawsi de je kamai yengbe Mangsha aduni sangai gi oiba paisa kai thoknaba mayam sing leiriba crore mayam duna IDP jingi karigumba khara sigi issue se thoktana sinbiramagadi yam hena kanagadabani adui mathakta magi resettlement tawagi achauba even forces mayam state ki central gi oiba kano linkal la kanda mafam da akoi gi thamla kanda IDP mayam je magi mafam da settlement tawlambana hena bu phabani makhatana amuksu akoigi konoje kai haitare security ki mai mapangan ino se yam hena kankhala lambanu hena phabani or natre harakanda hauji kwan hingliba IDP haibasi akoina kono address tawbada makoina hauji thengnari basi aduki matik kanoni asumba lamida malim gi wena su internally displaced person or conflict resolution dagi displaced tawraba mayam sing asi malengi phumda chu leibada makoi asumba leiri basi makoida kagi education da angang sing da sokpa the health sector da sokpa maintain disorder mayam lakpa aduga psychological akoi depression na singba mayam thorpagi kanu se masi akoi kanu ni thengna dur leirabani si thengnari ba mayam sing asi da amuksu yum sabagi tasengna angsa ina kitang aina sum khanbada di kanu mali ko saigi paisa si hana laktara pini na lauthu ba male pizu piba hawar kanda yumji saba makha makai serorom gi kenorom da so saba masi even loiba bo yawra ba keno mai piba matam sida second phase mana mu lakan sida lupa lak tara du lak ahum da handarak pagi keno su mali lak ahum ko pirani gaina hairak ba sigumba yamna akoi gi disparities akoi gi commitment thabak taw matam da misang mikhai natraga ai keno naibagi mawong se ai koisida yam toina irregularities ai batare aduna maram ipp dena tawling tawba mayam se maram aduna yam munna khalaga tawba doksida lak ahum na kamaina yum sadoino abani ako aduna imung manungi kano se ya oibi yaroi de posak mayam singa se khalla kanda even ba kano arei ba paisa singa ru tor kanda hana pi ba gi changlu ta dum khara pi ba da manage tawi ai laktari pantara le daga di khajik adum kano ram pik pa kanom di to sabadi yare ba ko adu piba horure pithokpa horure aduga amu makha dana ahum dom kem darak bagi yam ta hoi daba mong mayam je maram sadana lakpa sini mamang da so mu lupa sama du lupa marfu mari kapi haibra adugi wathok so amu thokdana husu leiribani ana samai tawdana magi pangthok matam da IDP mayam singa sipu akoni address tawbiba makoi issues mayam se masita sengna kononi yam mawong tadre haibani aduna swaida propose tongningi aina notice window gi kuthang da amakakti IGP singsi as long as makoi problems si lairingai da tongana masida concern tawba NGO gumba khara so ai lehenningi any CSO amana natraga kaino amana tongan ba situation mayam paiba amana chongjellaga masi yawbana taba nongan dagi numita bo da IDP mayam gi oiba issues ko irrespective of caste and the creed and the races ko masigi mayam si yang kanda akoi gi CSO si ai ju leitri ran khali hoi aso bo CSO kan lairi lup sing china budi makoi issue mayam jana pukharpi tawudadi tongan ba political and economy adagi magi culture perspective mayam su yoksalak panina IDP gi issues gi heglem horga ta hoba aduga lisang sina puthaba ngamdabagi awaba su leiba layena khalli ko ngangsa maramaduna IDP sing asigi representatives yawba aduga sam masigi human rights ki isa kanudin da leiriba body sing ju leiridana mayam sing chi tawrakanda 24 hour natraga adum IDP sing ki situation si leiringai makhoi katangi issues mayam sin nainaba su NGO akhanaba ai maming masak maming tongana makhoi katang nainaba se ai hojbudi tai tadrina lowi ko masi lehenningi
maram de makoi issue sing se kari kari lairi adagi hojimukta da angang singi mental kano tawu matamda lising mayam ama thorak bagi kano psychological depression leiba lairi na ko siguma mayam si tongan tongan kano da hariba kano si deal to honingi aduna matam gi lakanda idp singi awaba sing adu kano issue ra kanda makoina phongdu akanda he launa badu nattaba aduga masida suggestion pina ba aduga masida mogi health ki aduga mogi economy ki mogi hoiba livelihood ki laidana imung manung gi sa thakna ba khotna ba lairi ba mayam sing asigi mayam si yengchen ba ama akoina phajana sangi adubu aroi bada ina thamningi badi government ki side de lady peace initiative se very half hearted id amna pungning sangdre aduga issues me am address tawdre aduga tasengna peace haibosi tasengna manipur da lak again hairagadi resettlement of the idps to their respective villages and houses makoi masagi original yumduda hanjalanba halaga thamba maduda fully secure oiba security forces tauba aduga madu mayokta lakpasing phajana kana control tauba sikatana saiki permanent and lasting peace se purakani haibo humje thamge ko jiki sanga festival sinari ba security simaina ko conflict thoki ba mafam haiba tare manipur mafam punu makta thopu dina yam lai poni da mafam sin da fajana tawdri taraga di ko gi problem si su ko gi setok se hen yadri ba khodri ba punu mu si solution thiba de yam lai bani ado makhata ba laksani si ko yam ngak pai ko gi game village ki quarter sing da sakhang da bambiyo singna kian khangalam gi thong yaning de jenema sing phabiu ko gi uripo apun baluf ki secretary S.BUBHOL na fondo ki wafam ne haiba tare ko gi press club to pantho ki bo phomunda hai fox di ko gi koi miti lon sing na ngang da ba koi army ora mu hen sing ni haiba wafam su yauri phongdo ku sita ko koi sapsa ba masak tu makti koi phongdo te hari ba koi nupi angang da program tam ga tawra ga koi mamang su masida gi order thok hina ba gi order pi ki ba ko ki ba gi paw su dum dai ki pen da phongdo na ki ba do makhata na su mu khamana kien kangan ba gi thab chathara ku si kamai yeng be ki hen khangan ba haiba pot asi khoi gi normal kanagi sak sabada injang yaubudona injang tangai phadabadona khoi gi day to day life ki masan na mo woina kan lakpani la e haiba lobu tai ko hojik lei di situation even pr gi amamang conflict me 3 dagi particularly khare hen laina ji henjel lakpa aduna aki akhangi maram sadana aduga magi result leitana aduga yamna magi oiba sapsaba akoigi kan basis leitana mission miyam se kari aki akan pi ba haibase akoi yam toina thokpa pot amani aduna hayo pot si akoi sigumba da henna sarkar gi leiriba kan singsina attention ji pi da bani police department ki magi leiriba intelligence ki wing gi kari gi mayam ma government ki oiba magi yam sapsana leijabani makoi singa se always am alert oigada bani aduga pachau chau na te imphan je ko aduna sigi laiyo posak se yamna phajana screen tauba yamna raina ngampham thoe hojik leiriba kan sida ko aduna hariba singa sigi marakta yamna sigumba hekta tauba haibase masi athu matamda khangpham thokpani ado akoi gi di kanuni even kan manungda ngarang na hangi kari gi thokiba leigitaba doctor amasu ko in the heart of the city karimta khangba ngamdaba hujbo trace tawba ngamdaba gi lei aduna siguma mayam singa se aikoina review tawba changi aduna aikoi gi leiriba pikraba even swai gi city gi manung maya in outskirt of the city ni game village je ham nakpa dum city ni saruk amane na lobu su yaba poni aduna sigumba amada karigumba khara thoe haiba matamda masigi oiba sapsaba langla langjin heta puthokpa ngamdaba haiba se magi intelligence ki failure masu leire masi review tawbam thoi section ma kano ngamam thoi aduna miyam da harassment piba maintain kano akoi gi yamna depression oina oirakpa yabagi mayam sing asi collectively yengura kanda sum chatharagadi koina afaba tunglam chat ama phangoi haiba sima ko mangangcha masi koina kana tawi maramaduna sigum asi adum plan
tauraga tawa poti hoigani aduga makoi issuesing laigani aduna hariba mayam singa se concern government na karino maram si karino maram du saba na ka sada bra do kihenba haiji makti di maram di chungcha sadre maram saba posak ama pukhatna matamda maram saba du gi pandam phange haiba taraga di wari gota isanaba aduga reason piba maram piba aina haiji sini si akoina pamsina sini haiba singa maram sana lai maram saba khuding makta asumana joy way haiba ngatani aduna adugi approach mayam tu akoina sangadabani aduga amuksu hojik lairiba kano singsida maroina sarkar gi mayam singa sina hariba singa se yamna sakshenna akoigi security measures sing lokhala kanda people ansai public ta harassment natraga magi awana piba gi thabak se masi asai gi minmang da natraga kano da inak ta thokpada o khangba ngamdaba uba ngamdaba haiba simakse amase koi review tawrakanda khara henna section kan sigum se thokdana ba akoi singadabani haiba kano se thamge aduga kihanba haiba simak malingi oina chatna lonchat adagi miyoi nature da yadaba polamani makhatana amu anu se thokdaba oisnu aduga masi da dagi akoi kannaba koi alert oina leisi haiba humju thamge ko aduga khata to laksani sinai koi manipur de dum thoktuna ta dona laiba nuai tabu pausing ni koi lairaba sing da lemna gas connection makata na pigedori haiba nuai paw masu yauri duga lairaba ni haraga fortuner tung masu yauri haiba paw ni uja koi manipur da koi tongan ba koi center government thadara pa scheme sing faja ba scheme sing lairaba sing gi khutta yobugi mutta thaido khibagi paw si adum koi maru oina koi PMJY gumba koi MJNREGA gi matang sigumba sugum bikoi problem dum thok pathengari haiba tai ko adu sumba koi faja ba scheme sing kaya si koi lan na chatkhiba yaba myam ma koi thabak to department sing na mapukchel sengba aduga masida che leba chongliba sing na su pukchen sengba mathau tai haiba duni adu hari pawsu je kamani yengbe koi cha sigum si adum soidana yawi haiba adum masi ai summabani na lawi maram di ekoida kano hariba scheme ma la scheme du gi pandam adagi magi eligibility masi yamna khangdaba akoi gi maturity oidaba ko materialism da ka hena ngauba aduga wakhan gi kano di sakhatpa wat hobagi kano se he akoi khunai de thui aduna masagi chap chana leijara phawbuda masagi konanaba leijara phawbuda hete lakpa scheme amagi pose moina hana longningbugi ko leita laira mayamna phangada pot mayamdu kitang akoigi middle class tagi hawra kitang higher classes ta leibo kanguna bawda masi ata heta moina hana lawsan bagi kana satna bisi lei isana isabu ai kana se ikai ba khangdaba haiba tare ko aluga maturity oiba wat pa haiba tare akoigi culture da hauji nang MJNREGA gi ju pangedana job card thabak suba hairam badagi hauji job card photo number ina haire dana ko mangsa aduna maramdi thabak suba haramdi photo number la ini photo du nang nama adum loire ko aduna sigma mayam singa si ahongba la ko mayam se ko yang kupsinna yenga kan kari umba kharadi napi dana tra plastic ta na kari umba pham ji hong khundok khunjin tawba laikai taru tanan bagi kaino khatang da tawraga su karani haibani da aduna saigi joka subudagi joka photo number laksala kusina wa culture ma manghal lakanda madugi thabak suba chalamdai gi ko yumda laibidi yam chamna lerami joka thomdai da aduki mati ki mayam adagi setli ba sari mayam sida paisa expenditure yamna ui ko ngangsa joka tringai tadi adum kanu se kanu yam chamna leram thomdai gi preparation mayam si so angak pa mane ba ana si mayam si yang kupna sini sigi posak ki mentality mayam singa si hojiki wariba gas connections ki ujala gi gi scheme gi mayam sing sta yaushel la ibani aduna akano ni personal tongba imung bo karidana bolero tongba imung pho kano tawraga gas connection low leiram mi haiba se masi kai ba khangada bani aduga yari makai magi maram sabada kana pina ba so hona ga dawni aduga phangam thukka mayam phangda dana lady haiba simjo aidi fake asumani ko manipur lak ani maya khara ani makhai sang khotang pi da ngairam khini hojik se aduna mayam sing asida
ꯑꯩꯈꯣꯏꯒꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯈꯔ ꯁꯦꯟꯁꯔ ꯇꯧꯕ ꯆꯨꯝꯃꯤ ꯏꯁꯥꯅꯁꯨ ꯃꯤꯅ ꯊꯤꯖꯤꯟꯕ ꯂꯥꯛꯇ꯭ꯔꯤꯉꯩꯗ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯤ ꯍꯥꯏꯕꯗꯨ ꯅꯠꯇꯕ ꯏꯁꯥꯅ ꯏꯁꯥꯒꯤ ꯑꯣꯏꯕ ꯐꯤꯔꯦꯞꯁꯨ ꯈꯔ ꯈꯔ ꯂꯧꯃꯤꯟꯅꯔꯀꯥꯟꯗ ꯉꯁꯥꯏꯒꯤ ꯆꯤꯒꯨꯝꯕꯁꯦ ꯆꯨꯝꯊꯣꯛꯄ ꯉꯝꯒꯅꯤꯅ ꯂꯧꯔꯤ ꯌꯥꯝꯅ ꯑꯁꯦꯡꯕꯗꯤ ꯑꯩꯈꯣꯏꯅ ꯑꯩꯅ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯖꯔꯒꯁꯨ ꯑꯩꯅ ꯁꯤꯒꯤ ꯑꯩꯒꯤ ꯃꯦꯆꯨꯔꯤꯇꯤꯁꯦ ꯂꯩꯇ꯭ꯔꯒꯗꯤ ꯑꯩꯒꯤ ꯄꯣꯛꯄ ꯏꯆꯥꯒꯤ ꯏꯁꯨꯒꯤ ꯀꯩꯒꯤ ꯃꯌꯥꯝꯗꯁꯨ ꯂꯥꯏꯛ ꯐꯥꯗꯔ ꯂꯥꯏꯛ ꯁꯟ ꯀꯣ ꯃꯃꯥ ꯃꯄꯥꯒꯤ ꯀꯩꯅꯣꯁꯦ ꯃꯆꯥꯗ ꯂꯥꯛꯀꯗꯧꯔꯤꯕ ꯃꯦꯟꯇꯦꯟ ꯏꯝꯃꯦꯆꯨꯔꯤꯇꯤꯁ ꯃꯌꯥꯝꯗꯣ ꯃꯗꯨ ꯃꯈꯥ ꯆꯠꯊꯔꯛꯀꯅꯤ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡꯁꯤꯗ ꯍꯧꯔꯛꯀꯗꯧꯔꯤꯕꯁꯤꯗ ꯑꯐꯕ ꯑꯣꯏꯔꯣꯏ ꯍꯥꯏꯕꯅꯤꯗ ꯑꯩꯅ ꯀ꯭ꯔꯣꯔꯄꯇꯤ ꯑꯣꯏꯔꯀꯥꯟꯗ ꯀ꯭ꯔꯣꯔꯄꯇꯤꯗꯨꯅ ꯑꯃꯨꯛꯁꯨ ꯂꯥꯏꯔꯕ ꯃꯌꯥꯝꯒꯤ ꯑꯦꯅꯤ ꯁ꯭ꯀꯤꯝ ꯅꯠꯇ꯭ꯔꯒ ꯀꯩꯅꯣ ꯃꯌꯥꯝꯗꯨ ꯐꯪꯗ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯃꯦꯟꯇꯦꯟ ꯃꯥꯏꯟ ꯁꯦꯠ ꯑꯃ ꯂꯩꯔꯒꯗꯤ ꯀꯩꯅꯣꯅꯤ ꯃꯤꯑꯣꯏꯕ ꯈꯨꯗꯤꯡꯁꯦ where the mind say goes the body follows harimni aina aigi mind sina puba lambi du ne ba ai haksang sina chattuiji aduga khutna karina tawdeba kholiba ai huji kanu ni saba thakpa oiro mind sina hana loi mak kanu torakanda madugi matungda khut sa khong khut inarakadui ba aduna mind si kanu maturity ama maintain oina sembaduni hena maru oiba corporate dei maramdi madugi maturity gi masa masogi wakhan khukal lakan ꯃꯌꯥꯝꯗꯣ ꯏꯃꯨꯡ ꯃꯅꯨꯡꯗ ꯃꯥꯒꯤ ꯃꯆꯥ ꯃꯁꯨꯗ ꯉꯁꯥꯏꯒꯤ ꯁꯨꯊꯥꯡ ꯑꯣꯏꯅ ꯂꯩꯍꯧꯔꯀꯥꯟꯗ ꯃꯗꯨꯒꯤ ꯃꯦꯆꯨꯔꯤꯇꯤ ꯃꯌꯥꯝꯗꯨꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒꯅꯤ ꯈꯨꯟꯅꯥꯏꯒꯤ ꯑꯣꯏꯕ ꯆꯥꯎꯈꯠꯄ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯀꯩꯅꯣ ꯃꯌꯥꯝ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯁꯦꯟꯁꯦꯁ ꯑꯗꯒꯤ ꯑꯦꯋꯦꯔꯅꯦꯁꯁꯦ ꯃꯁꯤ ꯂꯩꯕ ꯂꯩꯕꯥꯛꯇꯅꯤ ꯆꯥꯏꯅꯥ ꯑꯣꯔ ꯖꯄꯥꯟ ꯑꯣꯔ ꯂꯩꯗꯅ ꯆꯥꯎꯈꯠꯄ ꯂꯩꯕꯥꯛꯁꯤꯡꯁꯤꯅ ꯉꯁꯤ ꯃꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯊꯥꯔꯤꯕꯁꯦ ꯑꯗꯨꯅ ꯑꯩꯁꯦ ꯑꯩ ꯅꯠꯇꯦ ꯁꯣꯁꯥꯏꯇꯤꯒꯤꯅꯤ ꯃꯦꯟ ꯏꯁ ꯁꯣꯁꯤꯌꯦꯜ ꯑꯦꯅꯤꯃꯦꯜ ꯍꯥꯏꯔꯕꯅꯤꯅ ꯑꯩ ꯈꯛꯇꯪꯒꯤ ꯈꯟꯕ ꯌꯥꯗꯦ ꯍꯥꯏꯕ ꯄꯣꯠꯁꯛꯁꯤꯃ ꯊꯝꯃꯀꯥꯟꯗ ꯈꯖꯤꯛꯇꯪ ꯑꯩꯈꯣꯏꯒꯤ ꯊꯤꯒꯠꯄ ꯂꯥꯛꯄ ꯐꯥꯕ ꯂꯥꯛꯄꯗꯨ ꯉꯥꯏꯗ꯭ꯔꯤꯉꯩꯗ ꯏꯁꯥꯗ ꯍꯥꯟꯅ ꯁꯦꯝꯗꯣꯛꯃꯤꯟꯅꯕꯒꯤ ꯇꯥꯟꯖꯥꯁꯦ ꯃꯁꯤ ꯌꯥꯔꯒꯗꯤ ꯑꯩꯈꯣꯏ ꯃꯁꯤ ꯂꯧꯃꯤꯟꯅꯁꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯃꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤꯒꯨꯝꯕꯁꯤ ꯈꯔ ꯆꯨꯝꯊꯣꯛꯁꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯁꯦꯡꯕ ꯃꯥꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯗꯣ ꯃꯗꯨ ꯐꯖꯅ ꯌꯦꯡꯉꯒ ꯄꯤꯕꯤꯁꯤ ꯀꯣ ꯈꯖꯤꯛ ꯈꯔ ꯀꯣꯝꯊꯣꯛ ꯀꯣꯝꯖꯤꯟꯗꯨꯅ ꯑꯃꯅꯤꯀꯣ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛꯀꯤ ꯄꯥꯎꯁꯤꯗ ꯑꯩꯈꯣꯏ ꯁꯉꯥꯏ ꯑꯦꯛꯁꯄ꯭ꯔꯦꯁꯇ ꯌꯥꯎꯔꯤꯁꯤ ꯑꯩꯈꯣꯏꯒꯤ KYC ꯇꯧꯕ ꯃꯇꯝꯗ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯐꯪꯐꯝ ꯊꯣꯛꯂꯕ ꯃꯤꯑꯣꯏꯁꯤꯡ ꯑꯝꯇ ꯊꯦꯡꯅꯗ꯭ꯔꯤ ꯍꯥꯏꯕ ꯃꯤꯑꯣꯏ ꯈꯔ ꯑꯩꯈꯣꯏꯅ ꯁꯔꯚꯦ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯒꯤ ꯄꯥꯎꯗꯨꯁꯨꯅꯤ ꯌꯥꯝ ꯉꯛꯄ ꯄꯥꯎ ꯑꯣꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯗꯨ ꯔꯤꯚ꯭ꯌꯨ ꯇꯧꯒꯗꯧꯅꯤ ꯔꯤꯚ꯭ꯌꯨ ꯇꯧꯊꯣꯛꯑꯀꯥꯟꯗ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯡꯗꯨ ꯂꯩꯇ꯭ꯔꯦꯅ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯗ ꯐꯪꯐꯝ ꯊꯣꯛꯄ ꯂꯩꯔꯒꯗꯤ ꯁ꯭ꯇꯦꯠ ꯒꯣꯔꯃꯦꯟ ꯀꯟꯁꯔꯟ ꯗꯤꯄꯥꯔꯠꯃꯦꯟꯅ ꯈꯖꯤꯛꯇꯪ ꯄꯨꯈꯠꯂꯀꯥꯟꯗ ꯁꯤꯒꯤ ꯏꯂꯤꯖꯤꯕꯤꯂꯤꯇꯤꯁꯦ ꯑꯩꯈꯣꯏ ꯁꯤꯗꯩꯗ ꯀꯩꯅꯣ ꯑꯣꯏ ꯑꯩꯈꯣꯏꯁꯨ ꯈꯔ ꯐꯪꯍꯜꯂꯨꯀꯣ ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯥꯗꯒꯤ ꯁꯦꯝꯃꯛꯏꯕ ꯄꯣꯠꯇꯨ ꯀꯔꯤꯒꯨꯝꯕ ꯑꯣꯄꯤꯅꯤꯌꯟ ꯈꯔ ꯄꯤꯊꯣꯛ ꯄꯤꯁꯤꯟ ꯇꯧꯅꯔꯀꯥꯟꯗ ꯇꯧꯕꯗꯗꯤ ꯅꯤꯌꯣꯝ ꯆꯨꯝꯅ ꯏꯝꯄ꯭ꯂꯤꯃꯦꯟ ꯇꯧꯕꯒꯤ ꯄꯣꯠꯇꯨꯗꯤ ꯆꯠꯊꯒꯗꯕꯅꯦꯕꯀꯣ ꯑꯗꯨꯅꯤ ꯁꯤꯒꯨꯝꯕ ꯉꯥꯛꯄ ꯄꯥꯎꯁꯤꯡ ꯑꯗꯨꯒ ꯉꯁꯥꯏꯒꯤ PM ꯀꯤꯁꯥꯟꯒꯤ ꯃꯇꯥꯡꯗꯁꯨ ꯁꯨꯝ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯊꯣꯛꯄ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯁꯤꯗꯤ ꯃꯈꯜ ꯃꯈꯜꯒꯤ ꯄꯥꯎꯁꯤꯡ ꯑꯗꯨꯃꯛ ꯂꯩ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯃꯈꯥ ꯇꯥꯕꯗ ꯂꯥꯛꯆꯅꯤꯡꯉꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯑꯩꯈꯣꯏꯒꯤ ꯇꯥꯡꯂꯕ ꯄꯣꯠꯁꯛꯁꯤꯡ ꯐꯪꯕ ꯑꯗꯨꯒ ꯃꯇꯝ ꯀꯨꯏꯅ ꯎꯕ ꯐꯪꯈꯤꯗꯕ ꯄꯣꯠꯁꯛꯁꯤꯡ ꯐꯪꯕꯒꯤ ꯄꯥꯎꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯅ ꯇꯥꯗꯨꯅ ꯂꯥꯛꯂꯤ ꯃꯗꯨꯒꯤ ꯃꯅꯨꯡ ꯆꯟꯅ ꯉꯁꯤꯁꯨ ꯃꯅꯤꯄꯨꯔꯗ ꯆꯍꯤ 38,000 ꯁꯨꯔꯕ ꯋꯥꯒꯤ ꯐꯣꯁꯤꯜꯁꯤꯡ ꯐꯪꯂꯦ ꯍꯥꯏꯕ ꯄꯥꯎ ꯑꯃꯈꯛ ꯌꯥꯎꯔꯦ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯥꯡꯂꯨꯔꯕ ꯑꯩꯈꯣꯏꯒꯤ ꯇꯤꯡꯈꯪ ꯄꯥꯟꯕ ꯋꯥꯒꯤ ꯃꯈꯜꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯒꯤ ꯐꯣꯁꯤꯜꯁꯤꯡ ꯃꯅꯤꯄꯨꯔꯗ ꯐꯪꯕꯁꯤꯅ ꯃꯁꯤ ꯀꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯑꯁꯤꯒꯨꯝꯕ ꯐꯤꯕꯝꯁꯤꯗ ꯃꯥꯡꯈ꯭ꯔꯕ ꯄꯣꯠꯁꯛ ꯑꯃ ꯅꯧꯍꯧꯅꯅ ꯁꯨꯃꯥꯏꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯃꯤꯕ ꯑꯗꯨꯒ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯦ ꯃꯁꯤ ꯌꯥꯝꯅ ꯑꯆꯧꯕ ꯑꯦꯆꯤꯞꯃꯦꯟ ꯑꯃꯅꯦꯅ ꯑꯩꯅ ꯂꯧꯏꯀꯣ ꯃꯁꯤ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯃꯁꯨ ꯐꯥꯎꯏ ꯃꯔꯝꯗꯤ ꯃꯅꯤꯄꯨꯔꯁꯤ ꯑꯩꯈꯣꯏꯅ ꯍꯥꯏꯔꯤꯕ ꯁꯤꯚꯤꯂꯥꯏꯖꯦꯁꯟ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥ ꯂꯤꯔꯕꯅꯤ ꯒꯥꯏꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯅꯥꯀꯣꯏꯅꯕ ꯄ꯭ꯔꯃꯥꯟ ꯑꯃꯅꯤꯀꯣ ꯑꯩꯈꯣꯏ ꯏꯚꯟ 3100 BC ꯕꯤꯐꯣꯔ ꯈ꯭ꯔꯥꯏꯁ ꯖꯤꯁꯁ ꯈ꯭ꯔꯥꯏꯁꯅ ꯄꯣꯛꯇ꯭ꯔꯤꯉꯩꯒꯤ ꯆꯍꯤ 3,100 ꯀꯣ ꯆꯥꯝꯃꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯃꯅꯤꯄꯨꯔꯗ ꯍꯧꯗꯣꯛꯑꯦ ꯀꯥꯏꯅ ꯍꯧꯖꯤꯛ ꯒꯤꯅꯤꯁ ꯋꯥꯔꯜ ꯔꯦꯀꯣꯔꯗꯇꯒ ꯆꯟꯗꯅ ꯂꯩꯔꯤꯕꯁꯦ ꯃꯁꯤ ꯇꯧꯔꯝꯒꯅꯤ ꯁꯣꯏꯗꯅ ꯑꯆꯨꯝꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯁꯤꯁꯨ ꯃꯁꯤ ꯄ꯭ꯔꯃꯥꯟ ꯇꯧꯏ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯃꯩꯇꯩꯒꯤ ꯂꯩꯔꯤꯕ ꯀꯩꯅꯣꯁꯤꯡꯁꯤꯒꯤ ꯃꯇꯝ ꯄꯥꯕꯒꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯋꯥꯡꯕ ꯆꯠꯅ ꯂꯣꯟꯆꯠ ꯂꯥꯛꯆꯔꯛꯏꯀꯣ ꯑꯩꯈꯣꯏꯗ ꯍꯪꯀꯣ 4 ꯂꯩꯕ ꯑꯗꯒꯤ ꯆꯛ 4 ꯂꯩꯕ ꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯗ ꯀꯣ ꯍꯪꯀꯣ ꯑꯗꯒꯤ ꯊꯣꯏ ꯍꯪꯀꯣ ꯑꯗꯒꯤ ꯀꯩꯅꯣ ꯄꯣꯏ ꯍꯪꯀꯣ ꯑꯗ ꯄꯥꯌꯣ ꯍꯪꯀꯣ ꯀꯥꯏꯅ ꯑꯩꯈꯣꯏꯗ ꯆꯍꯤ ꯀꯩꯅꯣꯅꯤ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯕꯗ ꯀꯣ ꯍꯪꯀꯣ ꯀꯥꯏꯁꯦ 88,000 ꯀꯩꯅꯣꯅꯤ ꯏꯌꯔꯁꯀꯤ ꯑꯗꯨꯋꯥꯏ ꯄꯤꯔꯤꯐꯥꯎ ꯄꯥꯔꯤꯕꯅꯤ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯄꯥꯕꯁꯤꯗꯀꯣ ꯑꯗꯨꯒꯤ ꯃꯇꯨꯡ ꯂꯥꯛꯀꯥꯟꯗ ꯃꯥꯂꯦꯝ ꯁꯦꯝꯕꯒꯤ ꯍꯧꯔꯛꯄ ꯁ꯭ꯋꯥꯏꯒꯤ ꯊꯣꯔꯛꯄ
साइदना अमुक sak kaina akoi gi kano laibani ko akoi da kano hari basak sing akoi gi haisak hayasak hayumsak langbasak ke asi matang da kona sak kaina ikon kon ba ngasai ko hangko gi 80 lakhs 88000 gi years ki mamang da akoi matam pa bagi period tu haugraga magi ira ji sum laksalak pa ikon kon bagi akoi mi wera ko pakhang banaga thola iba 30 sai gi matam je sai yo 1,50,550 gi kanoni sahi li robagi kano period ta samana lai bene buko asigi marak sida 37 years urba fossil lama 1000 li roba fossil lama leram ba 35 to 37000 years old fossils ice age na kuno pari ni haibadi ma kano se asia gi mafam kudi mok se unna loina kupaga ngasai gi kanoni leibum mafam haiba tare madugi adunabu ice age kauri bani hariba ice age adu ayam species later matung da koi sideida kana bamboo yamna madu sustain tawraga leibang amba kana matamgi bamboo makhalam akoi sida phange haibe excavate tawre haibe se ko yamna masida botanical history da haibe tare yamna ground breaking discovery na aina hainingi aduna hayo posak asida koina environment si swaidagi leire adagi amuksu magi botany gi history da ikoi achauba kano ma estimate phangbasida ikoi da yamna nungairi ji ikoi IUCN ga lauthokpa ikoi north east manipur indo burma ko hotspot region ga na lauthokpa ikoi sida species mayam laiba medicinal plant value mayam laiba natural resources mayam laiba even the house the realist kano gi kano sangai festival da lauri sangai ga si atai malengi pham da laiter kana manipur da hingba ngambagi kano ga ma si leijari bani ba ko adagi kano siroi lili gi uniqueness of siroi lili gi kano juko lili gi magi hogum ga ji oiri bani ba si mayam si kan hoisu medicine highly even texas be kata khurlum da phangba ginseng bangba cancer cure plan me ama khoi sti da leira kan da untap tawdana exploit tawbungam da lady mayam sigi kano significance masagi bamboo gi fossil ma phang pasina ikoi da loina ba tai haibane amara maduna ikoi se even ta kano ni environmental hub phajama ba kano mayam ma ikoi se da semgat pa changi malem gi ba SSS mayam pitha ba changi ikoi se da lady ba kano sing se highly medicinal values yaw ba ko adu kano ni pambi mayam sing se hojiti manbi hairaga mayam ikoi se da lei ko pambi je adu manbi na manbi haibadi mali haibani then is maming thondraba pot ayam akoi sida leiriba aduna bu manbi kauri ne ba asing ba hana identify tawro pot myam do si myam si tap taw ma sangi properly exploit tawraga miyebi kana ba myam sida akoi sina dum ina khun ba ya ba pot amani aduna akoi se malengi miyam na di green gold hingi hai asang ba sana gi phambang thak te hingi ba noi ni ana har kana akoi ne ngasi di kwali laira ba amadungna leijahan ba leihan ba sigumba makhan gi governance adagi political economic sigumba yang awa ba se koi thengnari bani ko mangangcha aduna hariba kanoni bamboo gi kano pol ama khak akona discovery ama tawrapa se masidagi malem gi oiba attention su pire aduga makha ta na su sigum mayam akoi sidida akoi kanoni leiri haina akoina adum logudabani amasi akoina yengsingadabani loina hojik leiriba aduki matik leiriba biodiversity gi masak asisu masi phajana nga tuna pukalaga masigi matingna akoida achauba kanoma economy gi kano sector amasu purakna bo honagadabani haiba kano se thamakanda masi aikoina domin heta record thamgi bituna taba further koi hen action mayama koina lokhot pamathok tai activities academic and scientific discoveries mayama koi lokhot ba koi yam pung thogosi aiwa humse ai thamge ko yam noi che uja loshilak puda je khogi yam na education ge mari lena balenga ki school sing fagalan si gi do bodagi school tonga tonga be school building ke am phajaba mayam di ure dugo film shok na uba building khara sudumuk dai didabinatte tawuda boi khogi additional director na phongdo ki wafam da lenga ke school sing fagalak lei mama ma paweba sing na thajabiu haiba wafam mama phongdo li khogi additional director phongdo li wafam je khogi hoji manipur ki tongan wafam sing da oja wat pagi problem kaya marum de koi school sing de ki protest torokpa secondary principal tharak tabagi oja sin transfer tha ge bagi irang adumakti tholi adubo mahang phongdo li wafam sitadi oja marang kaina leiri mama paweba sing na
थाजब थम्बियो है वफमदुनी हारिबो अखोगी मणिपुर गी जुजु लेरिबो एजुकेशन सिस्टम अदुगा एजुकेशन सेक्टर सिदा थोलिबा दुगा एजुकेशन डायरेक्टर ना फोंदोलि वफम कमाय येंबे अरोबना थम्बियो होय वांगसा अरोइबो क्वेश्चन सिना ख्वाइदेगी कनोनी खुनाय अमा सावकरपदा एजुकेशन इज द बैकबोन of the society ni education fail or kan da khunai che kedong da chokot pang ngamde asi chokol ba leibak sing asida ngasai gi education or India manung the southern states sing sina education da pb emphasis mo gi seriousness mayam sing ase ekoi loina khangi bani ko aduna ko gi education hai basina everything kanani can be just escape hai bani aduna even its definition bow da koi change or even it is a circle of confirmation or sense organs kind of definition this sense or even hai badi senses mayam sense or me gi mayam sing sina apama pot ase yam direct phang ba kot pa adagi skin gi demand adagi meat ki eye gi demand ear gi demand magi mayam sing asina confirm tor kana phang ba pandam mayam duni adugi reality mayam du laksala ko dani aikoina toan ba area sing sida achum micro studies mayam tor magi facts mayam ma putho kanda even lamchat to oiro moren da oiro magi kanu da oiro science ki way da oiro protection da oiro mayam sing asida yamna leba masa taba yamna kanu khogi strong grounds hai batare ko kanu hi culture to bo khunai ama semgatini aduna khoi khunai ama culture kadno culture in gi kanu se achauba pot ama khangni aduna education ma se semgadori bani masida asa ama heta tawraka phagal e hai basidi khoi yaba tai maramdi aikoina progressive way da kana kharazu yengaga kana tawba ma changi aduna khoi negative kana romda kana se adum khanbadu gi khitang tayona bani adu ta singna challenges ma ama khoina di face tawri hoji up to ma amna malem gi lebak sing sina longnari ba topa advanced state sing sina leiba education gi system siga compare to matam da khoi si da kana phare ha badu di nati hai bisiki atradi ko phagala I hai bani hai di phare di khoi haidri ba director zu hana yengsingadobani yamdrabada atopa station dagi kana hen ba hen da ba tokho kanda malem da riba education gi thak piri ba kari no hai ba maintain tora chakadabani education di moine hele hai ba da education da kano ka sulaite tawbadi education itself sigi maleng ge standard ama lai adu khwadi phaba amadu adopt toriba policy program adopt toriba akoi su India ge wena su NEP 2020 tawraga haju chathara idana sida bawda akoi di NEP gi manung da lairi bising sida akoi gi oiba local adjustment da kari aseng hapam tokwa hapage gai si akoi yaudri bani aduna furup khara laiminali su da loli mayam je khangna dadana tawri mayam ni sigum hapkado mayam akoi sida lairi ko practical oina tawda duga no one lip behind ga China na ga loriba magi kana magi revolution ma lakama tamda education achaw emphasis pi bagi wari ji am seng na lairabani amara maduna additional director gi wafam sisu asumani tawudari phagala I hai bani phare hai dinati aduna phaba phaningi kitang yamdrabada mi atopana tawugi chang du bukti honingi aduna saida lairiba infrastructure gi oiro na tagi magi oriba equipments tools and techniques me am se cannot be compromised ko education di compromise tawu computer si kano ubak na sarga tak pa yaroi aduga even posai mayama kano tau kanda madu exact pot mayam du pira kanda ni sai gi kano circle of confirmation sense organ haidu sai gi kano leiri posa ma nei kanda leiri potu gi chap chap posa ka to mahiru sing da haptheng na experience to ra kanda ni sai gi education gi aseng kano tau dui je aduna bhap na sarga wari liba natraga ma fiction da am ka hena base to sigum makan gi mayam je practical ni yum mo je mayam ase akoi sida tum khara lairi aduna moren gi question mayam lairi aduna almost kanoni sigi hoba mayam se masi yam section na di mahiri sing mayam ji nge mang high baduni school gi kano manung da laibadagi di mapan thola kana miyang gi bo polum pu badane hena daita lorok pagi kaino ma la iga se la haloi da bani aduna magi section department mayam sing asina issue mayam thuondra leiba ki ba mayam ji thuondra magi daita du lawra matung da mahiroi sing asina ka gi manung da natraga matungi mapan do education ga mari leina ba lai lai su tambagi yam da pot mayam sing da fully kano tawra kanda chak lau hai ba chang lau youth ko pillars of the society do puthong ba lakna ga da bani so masi ko yam section yengsi additional kanu gi director gi wafam adum koina lalen haigum si somji tawdadi koi kanu se thak wang na leire phare hai ba wai dun ti hayen ningi phagala I hai ba tu bugdi sum chumi hai ba hum thamge ka
ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯣꯖꯥꯒꯤ ꯆꯤꯜꯂꯕ ꯃꯇꯝꯒ ꯀꯥꯏꯊꯣꯛꯄꯤꯗꯅ ꯅꯣꯔꯠ ꯏꯁ ꯏꯟꯗꯨ ꯇꯤꯚꯤꯅ ꯑꯌꯨꯛ ꯈꯨꯗꯤꯡ ꯁꯟꯗꯣꯛꯆꯔꯤꯕ ꯅ꯭ꯌꯨꯁ ꯑꯦꯅꯥꯂꯥꯏꯁꯤꯁ ꯄ꯭ꯔꯣꯒ꯭ꯔꯥꯝꯗ ꯃꯄꯨꯡ ꯐꯥꯅ ꯁꯔꯨꯛ ꯌꯥꯕꯤꯕꯒꯤꯗꯃꯛꯇ ꯑꯣꯖꯥꯕꯨꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯀꯩꯈꯨꯟꯕꯨꯖꯔꯤ ꯑꯗꯨꯒ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨꯁꯨ ꯑꯔꯣꯏꯕ ꯑꯣꯏꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ मास्टर तौबीनिंगबा महिरोइसिंगिदमक्ता स्पार्कल इजू सर्विसना एब्रोडता मास्टर तौबा याबगी खुदोंचाबा पिजरी मैनेजमेंट इंजीनियरिंग प्रोफेशनल कोर्स याउना एनी सब्जेक्टा मास्टर तौबगी खुदोंचाबा पिजरी तंबीनिंगबा महिरोइसिंगिदमक्ता कोर्स सिलेक्शन डॉक्यूमेंटेशन इंग्लिश लैंग्वेज ट्रेनिंग वीजा एप्लीकेशन मॉक इंटरव्यू प्रिपरेशन एकोमोडेशन चिंबा स्पार्कल की माइकैदगी मतेंग पिजरी लोइनना 100% एजुकेशन लोन स्कॉलरशिप फैसिलिटीज पार्ट टाइम जॉब असिस्टेंट की खुदोंग चाबसु पिजरी हाइरिबा कंट्रीज सिंग अदुदी यूके यूएसए आयरलैंड ऑस्ट्रेलिया रशिया इटाली जर्मनी न चिंबनी अकुपा मरोल की दमक्ता 7005273217 नत्रगा 9366230077 नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड लेंसिन बिरऊ नर्स सिंगिदमक अचौबा अपॉर्चुनिटी अमा पुदुना लाक्चरी मदुदी हौजिक मलेशियाना इंडियन नर्स सिंगी ओइबा खुदोंग चाबा पीनबगिदमक मिडियंग चंगलकली वेस नर्सिंग लोइरबा चही अहुमदगी तादना एक्सपीरियंस लेरबा मियोइसिंगना खुदोंग चाबा असि लौबिहो खुदोंग चाबा अदुदी थागी ओइबा सैलरी 1 लाख ओवरटाइम इंसेंटिव फ्री एकोमोडेशन टिकेटिंग अमसुंग लोंग टाइम वीजा असिना चिंबा खुदोंग चाबा सिंग असि फंगबिगनी अकुपा मरोल गिदमक मखादा पिजरिबा 7005273217 नत्रगा 7005063196 ता कांटेक्ट तौबिरउ नत्रगा अखोगी ऑफिस नॉर्थ ईस्ट विंडो टीवी बिल्डिंग हता न्यू चेकोन रोड लेंसिनबिरउ क्लास 12 अमसुंग ग्रेजुएट लोइरबा महिरोसिंगिदमक्ता जर्मनीदा हॉस्पिटल प्रोग्राम तंबा याबगे खुदोंचाबा पिजरी हाइरिबा प्रोग्राम सिंग अदुदी अहानबदा अकाउंटेंसी हाइरिबा स्ट्रीम असिदा तमनबगिदमक्ता कॉमर्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी अनिसुबदा होटल मैनेजमेंट हाइरिबा स्ट्रीम असिदा तमनबगिदमक्ता एनी स्ट्रीम दा 50% फंगबा ओइगेदबनी अहुमसुबदा इलेक्ट्रॉनिक इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी मरीसुबदा मेकाट्रॉनिक इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी मंगासुबदा कंस्ट्रक्शन इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी तरुकसुबदा ऑटोमेटिक मेकाट्रॉनिक इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी तरेचुबदा इलेक्ट्रिकल इंजीनियरिंग हाइरिबा स्ट्रीम असिदा तमनबगिदमक्ता फिजिक्स केमिस्ट्री मैथ्स बैकग्राउंड लेबगा लोइनना 60% फंगबा ओइगेदबनी निपानसुबदा मेडिकल टेक्नीशियन रेडियोलॉजी असिस्टेंट MTRA तमनबगिदमक्ता एनी स्ट्रीम दा 50% फंगबा ओइगेदबनी मापन सुबदा मेडिकल असिस्टेंट अमसुंग तरा सुबदा नर्सिंग हारिबसिंग असि तमनबगिदमक्ता 12 नत्रगा ग्रेजुएट लोइरबसिंगना अप्लाई तौबा यागनी लोइनना हाइरिबा प्रोग्राम सिंग असि तंबा महिरोइसिंगना थागी ओइबा स्टाइपेंड 1,100,000 1 लाख फौबा चही अहुम फंगनी लोइनना 100% जॉब गारंटी इन जर्मनी दा ओइगनी लोइनना 100% एजुकेशन लोन सु सपोर्ट तौजगनी अकुपा मरोल गिदमक 7005063196 हक्चांग फन थमगे हाइरबदी इरमदा मसिमक्तदा लैबा ख्वाइदगी फरबा हॉस्पिटल सिंगी मनुंगदा अमा ओइरिबा बबिना हॉस्पिटल लेजरी मफम असिदा थाजबा यारबा अमदी सेल यामना चंगदना स्पेशलिटी कुन हेनबदा अना लायेंगबगी खुदोंचाबा पिजरी पेडियाट्रिक्स कार्डियोलॉजी कॉस्मेटिक सर्जरी अमदी स्पेशलिटी मखल मखा कयादा अखोइगी स्पेशलिस्ट सिंगना मरिक चुमना थवाई हक्चांग याउना लायेंगजरी अदुना स्टेट वांगमदा अमुक करिगी चटलुगनी अखोइगी मणिपुर दसु होगिक्ति अवांग बथाकी हेल्थ केयर फंगलबदा मतम मांगन बिरगनु सेल हेन तिंगन बिरगनु अखोइगी स्पेशलिस्ट सिंगदगी मालेमगी अफब थाकी लायेंग पताक युमफम ओइबा सर्विस लोबियु बबिना हॉस्पिटल वे होप मीट्स कंपैशन अकुपा मरोल गिदमक बबिना हॉस्पिटल सजीवा जेल रोड खाबई सोई इम्फाल ईस्ट लेंगसिन बिरउ नत्रगा अखोइगी फोन नंबर 6909390666 ता कॉल तौबिरउ
Class 12 amasung graduate loiraba mahirosinggidamakta Germany-da hospital program tamba yabagi khudongchaba pisari hairiba program sing adudi ahanbada accountancy hairiba stream asida tamnabagidamakta commerce background leibaga loinana 60% fangba oigedabani anisubada hotel management hairiba stream asida tamnabagidamakta any stream da 50% fangba oigedabani ahum subada electronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani mari subada mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani manga subada construction engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taruk subada automatic mechatronic engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani taret subada electrical engineering hairiba stream asida tamnabagidamakta physics chemistry maths background leibaga loinana 60% fangba oigedabani nipan subada medical technician radiology assistant MTRA tamnabagidamakta any stream da 50% fangba oigedabani mapan subada medical assistant amasung tara subada nursing haribasing asi tamnabagidamakta 12 natraga graduate loirabasingna apply toba yagani loinana hairiba program sing asi tamba mahiroi singna thagi oiva stipend listing 100 dagina 1 lakh phawba chahi ahum phangani loinana 100% job guarantee